Hello guys, ngasisu aina mayamgidamak knowledge khara pudun laksari madudi ai adum pathoksarake. Ngasidi aina mayamgi maphamda yamna nungaiba topic amakhak pudun laksari madudi Arctic Ocean. Arctic Ocean asigi mangoinana ina question mari manga katang pathoksage masi tarba matungda Arctic Ocean asigi maramda mu pajarake. Question number 1 asidi Pitribi asida khwaidagi chawba airport asi kai mami tawbage hairagadi Beijing da leiba Daxing International Airport hairiba airport asina Pitribi gi oina khwaidagi chawba largest airport ama oi duga matung tarpa question number 2 asidi Pitribi asida khwaidagi wangba monument ama hairagadi Statue of Unity hairiba statue asina Pitribi gi oina khwaidagi wangba statue ama oiribani Statue of Unity hariba statue asi India gi Gujarat hariba state asi dalai hariba statue asi sabada 3000 crore hena sangi bani US dollar da haragada 420 millions hena sangli bani statue asi 31 October 2014 dagi saba horaki bani aduga 31 October 2018 da Prime Minister Narendra Modi na inauguration tauki Mathangi question number 3 asidi Pitribi da Kangpan gi sarukta khwaidagi wangba waterfall asi karido hairagadi Angel Fall asidi continent of South America hariba si madung chana leriba Venezuela hariba mafam asida lay Mathangi question da Pitribi da khwaidagi chawba ocean ama hairagadi Pacific Ocean asini Matang saba amada Pacific Ocean gi video so semjarake knowledge kya ama longminasi Okay ma'am mathangi question asidi Arctic Ocean gi maramda khangjaba khara share tawjarage Pitribi asida khwaidagi pikpa ocean nama hairagadi Arctic Ocean asini 1,40,60,000 square kilometer Arctic Ocean na cover tawi Europe ayambadagisu Arctic Ocean asina chawba heli Ocean asigi size si Russia ga hairap chawba manai adubu hojiksu smallest major ocean nama oiduna lakli Pacific Ocean gi saruk tara thokpai manunga saruk ama fana saudi mafam asida makhal ahumgi ice na Arctic Ocean bu cover tawi makhal adugi ice sing adudi polar ice fast ice and pack ice hariba ice ahum asini hariba polar ice asi melt tawba ngamde hariba ice asi kalen thada 2 meters ki changda pai amadi mahakna ingtham thada thaba asi 50 meter gi mayada thai over 10 million square kilometer of ice melted yearly hi khudingi over 10 million square kilometer of ice mahilang thoi ayamba ngagi species asi Arctic Ocean asida loina fangi than anywhere else in the world hariba ocean asida wide varieties of marine life kaya ama lay including jellyfish, fish, silk aduga 4 whale species pangi whale sing adudi blowhead whale, grey whale, narwhal, beluga whale hariba whale sing asi mafam asida fangi aduga blowhead whale hariba whale asi Pitribi da khwaidagi chawba whale amani mafam asida silk ki species taruk amasu fangi silk sing adudi bearded silk, ribbon silk, ringed silk, spotted silk, harp silk, aduga hood silk, hariba silk sing asini, aduga kalen thada hariba mafam asida ice ki saruk sing asi 50% di ningkhai inthai haibani, hariba British passenger liner Titanic asisu mafam asida Arctic Ocean asida lukhibani, mafam asida iceberg kaya ama laibana iceberg ta thomjinlaga jahaz adu tekana lukhiribani. Out of the 2,224 passenger and crew aboard, kimanungda 1,500 people sena siribani. Hariba Arctic Ocean asi surrounded by Russia, Norway, Iceland, Greenland, USA, and Canada. Hariba countries sing asigi mayayda lairibani. Hariba countries sing asina question naga lairibani. Aduga ocean asigi average depth is about 1,000 meter ni. Mafam asida masing thingamdaba makai gas kaya ama oil kaya ama deposit tawduna lairibani jaga da British polar explorer Wale Herbert hariba sina 1969 da ihan surface cross tawduna chakhi
Norwegian explorer and scientist Fridtjof Nansenna ihan hanna 1896 da sea crossing tauki. Aduga water temperature range asi -30 degrees Celsius dagina -70 degrees Celsius power sai depending on the location and the time of the year. Haiba Arctic Ocean asi natural resource marang kaina laiba mafam amani. Mafam asida undiscovered petroleum resource kaya ama 25% of the world di hold toksenduna lay. Ngasigi oinadi matang asidal video si loisanjarage matung tarappada video nungai ba kaya ama puduna laksage mayamna support tawbiu subscribe tawbiramu.